Hi ma'am, ngasi among ma'am unari ma'am ahanbada taranog jabaga loinana ikoknana kuramjari ma'am ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯏꯆꯤꯟꯅꯥꯎ ꯑꯅꯧꯕꯁꯤꯡ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯗꯤ ꯑꯩꯒꯤ ꯈꯣꯟꯁꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯀꯟꯅ ꯂꯥꯎꯔꯒꯅ ꯁꯪꯉ ꯂꯥꯎ ꯇꯥꯕ ꯃꯌꯥꯝ ꯅꯣꯛꯄꯗꯇ ꯉꯥꯏꯔꯦ ꯑꯩꯒꯤ ꯃꯈꯣꯟꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯉꯥ ꯑꯃ ꯊꯣꯡꯉꯦ ꯃꯍꯤꯁꯤꯒ ꯂꯩꯖꯔꯦ ꯀꯣꯕꯤ ꯂꯩ ꯑꯃ ꯉꯧꯔꯦ ꯉꯧꯕ ꯍꯥꯏꯗꯤ ꯐꯨꯠꯂꯒ ꯁꯨꯝ ꯕꯖꯥꯔ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯁꯤꯒ ꯁꯤꯡꯖꯨ ꯕꯨꯖꯤꯌꯥꯒꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯁꯂꯥꯛꯅ ꯁꯤ ꯑꯣꯏꯅ ꯇꯧꯖꯔꯦ ꯃꯌꯥꯝ ꯑꯅꯧꯕ ꯏꯁꯥꯒꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯏꯟꯁꯥꯡ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯑꯩꯒꯤ ꯆꯦꯅꯦꯜ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯏꯆꯤꯟꯅꯥꯎ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯆꯥꯃꯤꯟꯅꯕ ꯍꯥꯎꯕꯅꯤ ꯆꯥꯔꯒ ꯄꯦꯟꯕꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯥꯏꯒꯤ ꯊꯥꯗꯣꯛꯆꯔꯒꯦ ꯂꯥꯏꯒꯤ ꯍꯥꯟꯅ ꯀꯠꯆꯔꯒꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯂꯥꯏꯒꯤ ꯀꯠꯆꯔꯦ ꯁꯤꯒ ꯂꯥꯏꯒꯤ ꯀꯠꯂꯃꯤꯅ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤꯀꯣ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯁꯤ ꯍꯥꯟꯅ ꯆꯥꯖꯔꯒꯦ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯆꯤꯛꯀꯦ ꯊꯧꯔꯥꯡꯖꯔꯤ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯆꯤꯛꯀꯦ ꯊꯧꯔꯥꯡꯖꯔꯤ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯖꯗꯦ ꯇꯦꯁꯄꯇꯥꯅ ꯑꯃ ꯆꯨꯞꯀꯜꯂꯦꯕ ꯑꯩꯁꯦ ꯑꯁ ꯏꯟꯁꯥꯡꯁꯤꯗꯤ ꯃꯣꯔꯣꯛꯅ ꯎꯉꯝꯃꯦꯅꯦ ꯈꯔ ꯍꯦꯟꯅ ꯊꯥꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯆꯤꯛꯀꯦ ꯇꯧꯔꯤꯁꯤ ꯆꯤꯛꯄ ꯉꯝꯃꯔꯣꯏꯗ ꯃꯥꯜꯂꯦꯅꯦ ꯑꯗꯨꯗꯤ ꯃꯣꯔꯣꯛꯁꯦ ꯍꯥꯟꯅ ꯑꯃꯇꯪ ꯆꯤꯛꯑꯒꯦ ꯀꯥꯏꯗꯅ ꯇꯥꯈ꯭ꯔꯦ ꯃꯌꯥꯝ ꯎꯗ꯭ꯔꯦ ꯆꯥꯛꯂ ꯃꯈꯥ ꯆꯪꯉꯦ ꯃꯌꯥꯝ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯀꯣ ꯑꯩꯈꯣꯏ ꯄꯦꯂꯥꯄꯨꯟꯗ ꯃꯦꯂꯥ ꯀꯟꯅ ꯀꯥꯔꯤ ꯀꯟꯅ ꯃꯥꯌꯦꯛ ꯈꯣꯡꯉꯤ ꯉꯁꯥꯏꯉꯩ ꯌꯥꯝ ꯅꯛꯅ ꯇꯥꯔꯝꯃꯤ ꯍꯧꯖꯤꯛ ꯀꯗꯣꯝꯗ ꯑꯣꯟꯈ꯭ꯔꯕ ꯃꯌꯥꯝ ꯑꯩꯁꯦ ꯌꯥꯝ ꯀꯦꯁꯟꯕ ꯃꯥꯟꯗ꯭ꯔꯦ ꯏꯋꯥꯎ ꯋꯥꯎꯔꯗꯅ ꯃꯌꯥꯝꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤꯀꯣ ꯆꯥꯛꯁꯨ ꯍꯨꯞꯄ ꯍꯩꯇ꯭ꯔꯦ ꯑꯉꯛꯄꯅꯤ ꯍꯥꯎꯗꯤ ꯍꯥꯎꯋꯤ ꯃꯣꯔꯣꯛꯁꯦ ꯑꯗꯨꯁꯨ ꯇꯦꯛꯁꯜꯂꯒ ꯄꯨꯊꯣꯔꯛꯑꯕꯅꯤ ꯁꯤꯡꯖꯨ ꯍꯥꯎꯋꯤ ꯍꯥꯎꯋꯤ ꯁꯤꯡꯖꯨ ꯃꯌꯥꯝ ꯍꯥꯎꯔꯦ
alles tipsi ako man. Làm hảo, chia hảo với rồi. Siap sa di bata. Video na sa sarili niya. Sungguh làm hảo. Nasa kan mamiro ko kanga.
ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯌꯥꯗꯦ ꯃꯣꯔꯣꯟꯁꯤ ꯎꯕꯗꯤ ꯃꯌꯥꯝ ꯁꯥꯕꯅ ꯁꯤ ꯉꯥꯁꯦ ꯃꯀꯨ ꯌꯥꯝ ꯊꯥꯡꯉꯦ ꯃꯀꯨꯁꯦ ꯊꯥꯡꯉꯦ ꯑꯩꯅ ꯑꯂꯨ ꯍꯥꯞꯄ ꯃꯣꯔꯣꯛ ꯆꯤꯛꯄ ꯌꯥꯗꯦ ꯑꯩꯈꯣꯏꯁꯦ
ꯖꯨꯁꯇꯅꯤ ꯁꯤꯁꯦ ꯄꯨꯔꯥ ꯂꯦꯝꯃꯦ ꯊꯝꯃꯒ ꯍꯌꯦꯡ ꯆꯥꯛꯁꯨ ꯌꯥꯝ ꯆꯥꯁꯜꯂꯦ ꯌꯥꯗ꯭ꯔꯦ ꯂꯤꯁꯇꯤꯡꯕ ꯀꯣꯛꯈ꯭ꯔꯦ ꯑꯩ ꯃꯥꯏꯁꯦ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯆꯥꯛꯁꯨ ꯃꯌꯥꯝ ꯆꯥꯁꯟꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯑꯃꯨꯛ ꯆꯠꯆꯔꯦ